Ahal Kanglai Blogna from Jaring as a video, same videos. I know a Uripok A Lamphel Sanakeithel 10 by 12 ka 10 by 13 ga. As is a Cheng Yenba, I the Manipur amukta among the Cheng Yenba Tenaba Sida Hogi Chengi Liba Hogi Yambasi agent Karma maongda Yelibano Natraga Kamaina Manipudagi Tuana Yelibano Heidi amukta ID Ataina talk the among the Yeli Kuyen Kamai Yenbano Havado Hangagam am Kaminasi. Equina see and Jerry Basing as Uripok constituency polling station number 10 by 12 Amadi 10 by 13 gi Lamphel Sanakeithel Yoina Fair price shop 20 da Usal Uripok in Makada Sanakeithel Union Yenzavali Equina Yenjari Basing as Tamaki Manunga Tamachuna Yenze Akang Lava Matam Tamjade Seeing one Matam the Su Equi waiting machine Sinaduna Onjay Cheng Loba, Lakpiriba Singer Sida, Equina, Angamba, Sa Coffee, Amam Torzu, Mayam Gisebatona, Quino, Tamjari, Miambu, Tamoy Pelen Bahivase, Equi Pandamoina, Equitozaban, Tagate. Yamba Cheng Yenba, Kamaito. Handak Chayidi Amna Nuare, Habdi, Koyhana, Koktado on Bokoto, direct Kiji Tangala Ole, Adagi, when a loaning Matamda, Tajimon them anytime the Lobo Pange, see Monge, Ate, Laka Jesu, Swina Yenba Pamian Noiser. Sing low was a Amnungai, Hana, the Giddy am here, the Hana di Koktas, all but the Quina, Power, Pada, Rakang, the Adozicti, Gezi system, the man of Pazana, all like a Pibide, Aduisuma Takako, a Quina loaning Mamatam, the anyhow low Matam, the Dumyai, Aduna Yamnungai, Hidana, I see Hiragan. Lairaba leitaba akhoi mafam sida cheng yelibase onthongna laibak phagare thabak tawriba issue singsina so hard and the soul yauna thabak tawi akhoi di leitaba nina cheng kg kun phangbase kg 10 khak hana lauraga 10 amana kona numi manga 10 ni leiraga lawbasu yai aduga amuksu sunglai leitaba thadadi mathangi tha amada pulap pibiroi bungo na haidana adumai tawdana akhoi lawi toubada di akhoi thaba ingkhang chalure hale nungdang de lawbasu akhoi moina ayaba dum pibi akhoi ne hes changi ba mafam da moina thong launa dum hang da na thami ai ngasi je yum ju salurabane ado ngasai mogi ahana mana nungdang ju chengye le na haiba nungdang chengye le haiba jida chumbra na sum lakune du nungdang ju phajana tawrame ahana amda ju ngasai question hangjaga du ne nungdang ju dum phajana yelame aduna sigumba phaba thaba ase atopa lekai na sum tok tamhaningi koi Uripok Kendragi Lamphel Sanakeithel 10 by 12 and 10 by 13 Sigi area is changing Kuyenje Amtina Tongale, so Atopa Kendra Nazu Summa Tok Tamhaningi Sumba Yamna Fay.